Manipur Startup Conclave 2019 Pangthokre Chief Minister Nongthomam Birena MyGov Manipur Project Hongdokre Lupa Koti Kaya Senfam Entrepreneurs Sinding Thokre Thokaning the Togdok Sing the Lake Travis in the Luinavis in the Commerce and Industry Department to Mike training Piragani, Missy Yasid Chenava Singh House with Power Cherak Peter Labor Minister Diswazat and Nunamba Hongdokre. Manipur ki ikam thokkiba sida center ki maikei digi mateng panglagani 2020 ki January fawbu ki manungda Manipur da MCI ki mapinphaba regional office ma hanglagani haina CKF and PTP Union Minister Ramvilas Paswan na phangdokre Chayolo machup na chatarakpa seva saptaha campaign na solution kre isagi oizaba sel khaki khalaga party yaubna akraiba lakpani haina Rajya Sabha ki MP KSS Bhavanandana phangdorakli Infal Ziri Lambi ki Nungba da Lal Hobani Chingna Visina Pocha Imangan Takan Bagi Mayok da Chiribam Imakai Tilda Wakat Reform Satakre. Amasong Global Week for Future Palan Disarukama Oina Ponglakiba Ayim Asadaki Kalhaurasi Haiba Pausel Puba Mahiroi Singi Lamsang Kongchat Amangasi Infal da Satakre. Adam Yang Video Impact News ni ay kangan Thoinu Henbi Hausi Pungja Sipabugi Marui Pausing Miam the Pizari. Startup Manipur gi Makha Dalam Damasigi entrepreneur Amadi Inkalakliba Industries Macha Chatret Kamar Fudra Nipan the Chief Minister Nong Thoman Birena Luchingdra Lupa Koti Henbagi Grant Kiss Senfam Amadi Sanctioned Letter Yantopaga Luinana Manipur Lengaka Miamga Samna Hangadaba MyGov Project Su Chief Minister na Hangtokre. Chief Minister Birena Matamamada insurgency gi achauba chaithing ama leibadagi lamdamasida entrepreneurs sing leramdabadu hauzikti entrepreneur kaya thoglaktura naha kaya thabak phanganbaga loinana senmit londa achauba ahongba lakle haina phongdokre Imphalis ki Palace Compound Labor City Convention Center da pangthokiba Manipur Startup Conclave amasung MyGov Project hangtokpagi thoram da Chief Minister na wafam asi phongdokhibani thoramadi Chief Minister Birena lamdam asida Makhut Masahiba Wakalau Sing Labor Mui Kaya Lady Manipur Lengang na lamdam asigi masana masabu thabak pizaning naha amadi Mui Sing da startup ki kuthangda mating pibadagi my partner factory industries macha sing jalai rakpada harauba phongdokhe Chief Minister na thoramadu da makha tana lamdam asigi miyam na senmitlon da achauba ahongbu purakani haibagi thazabasu thamkhe thoramadu da Department of IT na Lengaka Miamga Nakal Animakta Pau Pogdo Pausing Taunabagi Paikalakpa MyGov Project website manipur.mygov.in Su Chief Minister Birena Hangtoke. Chayasigi Oina Startup Manipur Gi Revenue State Startup Ki Makada Entrepreneur Nifu Idea Stage Startup Ki Makada Mioi Jamga Humudra Manga Amasung Entrepreneur Support Scheme Gi Makada Entrepreneur Chama Humudra Taret ki the grant ki senfam sing amasong sanction letter sing thoram aduda khosinaki Ekagi startup na mating pang matung da khana sahi muda crore la kuntragi generator rumba income generator rumba transaction to nar mudu crore ni matlan kalakre mi tara thabo piram mudu mi yang kai thabo pirakre sine ko na bangs ngasi ma ko na startup na hugore se ko na Manipur da thabo phangdawi samsya Like Lashu, you want to say the young man, the MBA, Luraga, the training center, the training center, they are confining only in few areas. Although Zikis Mind supported over the way that activities to you. I firmly believe and trust to the people of the state. Akoi Koran dealt expansion, Manipur, Makata, Manipur, Zikoi Bartel expansion, flat system. Tabak mapung kerja tahun musuh hubret, masih ada flash system bisa kau calon kada, lain ni agriculture lain je kalau udah dia bah, ekoi farak tani. Thoramadu da Saruk Yakiba Deputy Chief Minister YJ Kumar na lengak asina hek
Lengak lakpadagi lamdam asi karamba muongda chaukat hansigi haiduna khanduna lakhi lamdam asigi senmitlon asi chaukat handana lamdam asi chaukat pangamloi haiduna masana masabu thabak pizaning bamioi kaya lengak na sagatpadagi ahong ba lakpa haure masana masabu thabak pizabata natana lamdam asigi miyambu thabak piba ngamnana ba hotnaba khudingmak lengak asina sagatkani haina phongdoki. Our productivity, though it is quite high compared to the other states, we seem to be just satisfied with it. As a result, what is happening is that today, the primary food, primary cereals, etc., we are depending on importing from outside the state. Today, as you know, the cost of rice per kg for the local rice has stood up above 50 rupees. This is unthinkable, this is unimaginable. Are we paying enough attention to this aspect? Probably not, but I'm happy to see that many of the entrepreneurs present today are also giving focus on this sector. Manipur da thokiba tongan ba thokaningdaba laibak thiba thodok singda lekhidraba miyoi singi loinabi sing amadi imung manunggi miyoi singi damang Commerce and Industry Department ki maikedagi makhal makha kaya gi training piragani loinana makhoi gi thabak sufam oigadaba achauba sang sabada achauba thodang logani haina Commerce and Industry Minister Thongam Biswajitna lauthokre Wafamasi Organization for Women Against Crime na sinduna haukiba chahi lisingani mapandagi Lisingani Tramapan Fawbada Tokiba Tongan ba Mute Minay the Lake Hidraba Nupi Singi Mapamda Langbalgi Hairang Lerang Tambagi Thoramda Minister na Fungdo Kibane. Infalgi GM Holda Pang Tokiba Thoram Aduda Tongan ba CSO Singi Luchingba Sing Amadi Lake Hidraba Mue Kayagi Imung Manungi Mue Sing na Sarukyaki. Thoramaduga Mari Lenana Minister Biswajit na Fungdo Kibada Tokaning Daba Laibak Tiba Togdo Kaya Aduda Chenaba Mara Leba Miyoi Kaya gi mathakta ngasi fawba chapchaba chairak phanghalam dana leiramba asi laibak thibane loinana laihoriba imung manunggi miyoi sing aranba lambida chatkidanaba makhoi gi senthok lambi leihananaba phisalon sa gi lamda khud sa haibagi lam amadi tongan ba commerce and industry gi manung channa leiba hiram kayada training piduna senthang kaya pithaduna makhoi bu achomba lambida puraktuna tangdu leitana hinghanba Ngamnanaba angam bathakta hotnan gani haina Minister Biswajitna thamki. Kana no identify to biro miyoi kya lai Manipur da sub khaki scope pipi ganu achauba sandopiu mehud hengalan biu aduga survey to biu krai krai da kari lai adu training to bani chengum sabagi chengum mai khoni lai gani adu value addition akon training pi gani capacity building pi gani financial assistance hangakani training pi raba building pi ra kada hayeng ai chengum sana paisa krai de no haidna saru mayam mai thadoi akon saru du paisan gani adu gi matak da akoi mudra loan natra jo aina bank tongana ai ge personal bank khangna bajing da ngangna re har kan sigumba victim orba natraga economically yamna handana leiraba adu nata oidaba chalakada pose kalauno ge damak ta masi punam che daita mo oina social akoi responsibility amo oina lauraga aina masi pose training makhal maka karamba training pame da biu weaving ge training ju pigani stipend ju pigani kon ju pigani langle no paisa ju pigani hauro haibaje mai haijana ngane masi pose pina Lisingani kungi January gi angan besaruk fawbugi manungda Manipur da FCI gi mapung phaba regional officer ma soidana hangtok lagani haina CAF and PD gi union minister Ramvilas Paswan na fungdokre wafamasi chingmenung da leba classic grande da pangthokiba awangnongpok state sing da leiba FCI sing chalairiba mowong PDS ki thabak thoram sing computerization yauna atai thabak sing gi matang Mari Lainana, official sing yauba review meeting ama loiraba matungda pangthokiba paumi singa unaba amada minister na fongdokibani union minister asina makhatana haikibada Manipur da pusilakpa FCI potlam sing asi marang kaina thamba yanaba hayeng Bisnupur da metric ton lising mari chatru capacity oiba anoba godown ama sangaduna miyam da sinaragani Masigi mathakta anoba godown taruk amasu saranaba Manipur lengang na tawrakpa proposal adusu ayaba piba leire Amaramda Manipur lengang na handak Manipur da ikang thokle haina lauthokiba asida center dagi ahen bakari pirakada ba leibage haina paumi singna hangba wahangda minister na fongdokibada ikang thokpa asi natural calamity gi manung chanbana center gi maike dagi natural calamity thokpa mafam sing da piba pifam thokpa mateng sing panglakani Loinara Manipur da nongmada sizinariba pochai ki mamal ka hena wangkhalakliba asigi matangda makhata na paumi singna hangba wahang amagi paukhumda minister na hai
chahi asida India gi oina pothok yamna marang kaina thokpa state kharada itau thokhibana maram oiraga India gi oina tongan tongan ba state sing da pot ki mamal wangbugi wathok asi thokpani adubu center gi maikedagi mamal wangliba asi hantanaba athuba matamda yengsilagani haiki Panbayabadi Union Minister Ramvilas Paswan numit nini gi khongchatta ngasi nungthil Imphal International Airport ta thunglakibani I had announced that two things. One was the godown in Bishnupur, and tomorrow we are going to inaugurate that godown. And second, that we had already announced that in Imphal, this Manipur will have a full-fledged regional office. Half of the major states where a union is produced, they are flooded. People can't go outside. Maharashtra every day you can see in TV. Rajasthan, Madhya Pradesh, all these states where this union are produced, their farmers they are crying. They are selling 2 rupees kilo, and in some area it is 50 rupees, 40 rupees. Puyamai Thakibagi Chahi Chani Marfu Taret Subaning Sing Thoram, Puyamai Thakibagi Apun Baning Sing Lob, Pumanil, Kanglay Pakna Sinduna Lakliba, October Tara Taruki, Ayupung Tara Taba Matamda, Konung Mangda Balamyan Basanglen, the Pangtoklagani Haina, Pumanil Gichiro Lamana, Lebak Miam da Pauselakli. Loinana, Numidasida Lanai Organization, Club Amadi Sangstan, Amatana, Ban Blockade Amadi, Harau Kumhai Amata Tobidana Bachiro Lasina, Makatarakli. Enlightened Knowledge EK Higher Secondary School na Sindunai Indian Space Research Organization ISRO gi Chandrayaan 2 mission amadi mission asi aroibu mikupta fail oikibugi matang da lecture program amang asi pangthokre sangafam da leba Enlightened Knowledge Higher Secondary School ki campus ta pangthokiba thoram maduda physics ki ojasu oiriba school asigi governing body gi chairman P Sarat Chandrana lecture pk Ngasigi lecture asi ISRO gi Chandrayaan 2 mission amadi mission asi fail oikibagi matang dalamdam asigi miyam maroina mahairoi singda khanghanduna makoida space research amadi masina mahairoi singda pigadoriba khudongchaba sing khanghananaba hotnabani haiki Armstrong Aldrin Tungumna, Manipur gi Kanagumba Satra, scientists in you, no money Tunga Payai, Havigi Asangaloina, Nashi, Angang Singasida Quina, Puning Togut Poena, Space ki Zagat Asida, Barasuyano Manjin Tari, Ningan Nabaya, de Havigi the Makta, Ekugi Sasing said, no money, Matak scientists Widuna, Manipur gi Amadi Baratki, Amadi Piti with the mumming labor scientists Pabu, where Pangamna Nabagi, Wakalo Namada Quina, Nasigi program, Chandrayaan 2 mission of the ISRO, and the PEL in its soft landing hyper program say, Pangtok 7. Chandrayaan 2 gi matung da lakadoriba Bharat ki tongan ba space mission kaya da Manipur da gi su scientists kaya yahonduna Manipur su Prithvi gi manung da lemjaningai weraba adu gumba lamda mama habdo wehannabi ashagaloina space ki mission shi pangthok jabani Voluntary Donors Group Manipur na tha ahum khudingi leptana pangthorak pai EP bagi thoram ki manung channa ngasisu group asina sinduna EP bagi thoram ama RIMS blood bank ta pangthokre EP bagi thoram aduda Manipur gi tongan tongan ba mafam kaya dagi lakpa blood donor kuntra romna EP ki Prime Minister Narendra Modi gi mapung numit kamari leinana tha sigi taramari dagi hauraga hapta ama chupna chatharakpa seva saptaha campaign ngasi lotion kre thoram asiga mari leinana Prime Minister asigi meeting makhada paikhat kiba thabak thoram sing utpa exhibition ama su pangthokre party asina luchingba state lengak asigi manung da thokliba charangnaba asida party asigi thomi singna yausin biganu Delhi da leiriba party ki luchingba singna waroshin soidana purakani haina Rajya Sabha gi MP KSS Bhavanandana phongdokre Kanchipur da leiba BJP state unit ke loishang da pangthokpa thoramda MP Bhavanandana party yauraga Isagi Oizabakak Tiduna Lanai Sil Tanbagi Wakal Laknarakpadagi Party Manungda Akai Balai Masigumba Wakalol Sing Asi Thadok Piu Haidi Democracy Chetpeleba Asida corruption Haiba Asi Adumak Laigani Masing Hantahan Banatana Muthatpada Wana Thokani Adubu Miam Dagi Kot Laga Lut Tauge Haiba Wakal Thadoksi Haina Mahakna Fongtoki Aduga politics ke dubagi yaurino
politics ki end means ti karim ta nati we lebak si seba na sai de hari karigum khara in state sida karigum khara in lebak si sida karigum khara country sida contribute to bangam mudune ba akena to karim ngam da bisu ya adu karigum macha ma contribute to bangam raga madu ki satisfaction de lo bangam makanda ai karigum khara lebak ki to ko karigum khara ki state ki to ko hairaga ai ngon da satisfaction ma phang mudune ba party yaw bi nuai ba adu party yaw raga ai karigum khara lanai gi ai jum ma sauna ba ai karam le hona ba maduna mang tharaga chala kandine ngasi akoina mayamna saunari ba ngangnari ba corruption ga tholi mayam si adubu pam da mi oi ba amat le ro le no pam ni ai chu lungai re family le ni pi angang le kedo bu ge moi thawoi de no kedo bu gi ai moi semning oi de no adu maduna mang tharaga na thabak tawraga di akai bam lai Avoiding single-use plastic and promoting water conservation haibathim the Bisnupur district Stanford Forton School Nachau Panthong dasu awareness program pangthokre BJP Bisnupur district na sinduna pangthokiba thoram aduda BJP Manipur Pradesh ke thausu thomi kaya yauna mafam adugi miyamna saruk yakhi Haidiba awareness program asi BJP Ziriba Mandal na susinduna Sewa Saptaha program gi sarugama oina Ziribam gi Champanagar da leiba Gaurachan High School da pangthoke plastic sizinabana thokalakpa amadi malem gi phibam da akaiba kaya lakpagi matang da tongan ba mioi kaya na thoram aduda wangangke ngasigi thoram aduda tongan ba school gi mahairoi kaya su sarukyake Political gilamda tangdu leitaba phibam amada leiba ngamdriba Manipur gumba state ta nupi singna political gilamda logadaba thongdang asi yamna chawi haina CPI gi National Executive Member Dr. Moirangthem Narana Phongdorakli wafamasi CPI Manipur State Council na sinduna Irawat Bhavan da pangthokiba party asigi nupi thomil singi oiba miphamda phongtokibani Narana makhata na haikibada ngasi Manipur gi politician singna masagi oiba firep ama Leizabang amdriba ngaihak leitana chongthok chongchen tauba amadi luchingba manung nabagi munabagi charang naba amalairi thawang asina lamda masigi chawkhat thorangi lamda chawna maning halhalli haike chungba amasung lisang sinamiyam gi marakta leiba ngamba chongthok chongjin tawdaba aduga Luching Purelamana, Tungda Laka Samaj being sang Uraga, state Siginatana, national and international level da, Ranti Wakal people Gamnaba, Honagiba, Luchingba Mana, Hukopin Sangstan, Madugi member singer say, Magun Karehena, Hapna Nabagi Quena, Samaj Giva. Apapa yai papa samaj mo erak nabagi rain tiki tangdulita ba punsi mo erak nabagi damakta nupi member singbu magul ham na nabagi damakta ngasisi tonga na khanana kaujaba mifama mani State Central Library Imphal Department of Art and Culture amasung Raja Ramohan Roy Library Foundation Kolkata anigi makhada Khangalaba Club Voluntary Organization Library Singna Kumja Lisingani Tarani Pantramapan gi Lairik Amadi Furniture Sing Lakliba September Kunhumdoi dagi Kaisampata Laiba State Central Library dagi Lauraba Yagani Haina State Central Library Imphal gi Chief Librarian na Thadropuchirolamada Khangalakli Standard Robert High Secondary School gi Mahiroi Laikidabaga Mari Lainana Semkiba JSC na Miyamgi Oiba Mipamama Thangmaiban Thau Ground da Pangthoknaba Hotnabada Lengak na Thingkre Lengak na Miyamgi Democratic Right Matle Haina Charge Tawduna Lengak ki Thawangbu JSC na akan bamong da condemn tawkre Athing Bathangkrabasu JSC gi mityang makhada Thangmaiban Maishnam Lekai da lamdam asida leiriba CSO Singh Maira Paibi Sangsthan Mahiroi Loop amadi Lanai Sangsthan Singi Mihut Yauduna Miyamgi Mipam ama pangthokre Mipam aduda tongan ba mihut singi mot lauraba matungda warep kaya lauki warep sing adugi manungda ngasi lengang na miyamgi oiba democratic meeting ama pangthoknaba hotnabada lengang na thingba condemn tawi JSC na matam khara leptuna lerakiba khongjang miyamga loinana nauhauna na changsinba JSC gi makha taba khongjang oina state asigi MLA humpu MP Singh amadi political parties singa unaduna khongjang asigi matangda taksinaba hotnaba yauna warep kaya loki JSC gi convener Longjam Gyaneshwari na Paumir Singh da haikibada Mahiroi nupi macha ama yamna laibak thiba mongda leikidaba numit humphumari suraklaba fauba lenga ke maike dagi ngase fauba misi asigi matangda chapchaba langla langjil puthokpa ngamdri haiki
अहानब वारेप ngasi September gi tang kunda JAC na sinduna thau ground da yamna democratic oiba meeting ama panthok na ba hona bada police na athing ba piduna pangtho han khidabasi ngasi gi mifamna yamna kanna kandem tawi ani suba warep JAC gi matam khra lep luraba khongjang asi amuk nongna hauba haina miyamna lepnare ahum suba warep makha taba khongjang oina Manipur gi MLA humpu MP sing amasung rajniti dol khuding makka unaduna yeho asigi matang da daksin binaba haijaba amadi poster campaign tauba amasung baby sanagi mamanabi singna numit khudingi baby sanagi mafamda ikai khumnaba utpa haina lepnare Institute of Cooperative Management Lamphel Patki Conference Holder Numit Humni Chupna Jatarakiba Developing Packs into Multipurpose Societies ki program nga solution kre Lucian Bagi Thoramadi the Seruk Yakiba Veterinary and Animal Husbandry Director Oiriba Dr. H. Chaubana Low Singu Taubada Ichau Amasung Ikang Tengnabagi Awaba Longmi Sing the Lay Adubu Sanga Loibadadi Ichau Amasung Ikangi Awaba Longmi Sing na Tengnade Low Singugi Tabak Mai Pak Tabamatamda Sanga Loiragadi Sil Tungi Awaba Menkatpangami Haina Fundoki National Bank for Agriculture and Rural Development ki Mating Makada Jatharakiba program adu Lushanbugi Thoramda trainee Singyauna ICM ge staff singna Sarukyaki. Kisan credit card in the layers. Kisan credit card si agriculture mahi malong bagi piram heba. Development na. Inmen hasing ni sector sida kisan credit card si piram dia. Anda ke ano government se Modi tu se basida moine announce to uke. Kisan credit card bagi sasal loi ba u dairy farming to riba. Kambusi ke super. View bigger than ni hena. Approving bigger. Kisan credit card se koi kamai logo dage sing kun kha pe na logo do riba tu card ma logo ga ai sa de bi khawong se menu dese si opra ga werga pusun lobi room to bi madu ki detail so pe benga type to bi khanna se kisan credit card se koi su pi ro ni le ti ben to su kaman apai ko su to Thawal District Hospital da Layong Yankai Humdoi Liamna test toriba Krishna Diagnostic Center gi thabak khutau pen de haina test toba chaluba miyam na phongdorakli Diagnostic Center adu the test toba chaluba mioi singna center adu gi ladiba staff singna test toba gi result matam chana pibide machine yade haiduna test tobide hairi Center adu gi thawong adu pen de haiduna laying liba sing gi seva toba lakpa kangbuna hospital adu da irang haukibaga loinana medical superintendent unaduna meeting changbiu haina wagatki Dr. Napirapa TSK apoi TS to ba hospital manunga to basta reason je pi ba je la o haiba nu misira la aga matam sana ju pi bi dre adu moi di staff sing ngan na karak dre ngai ba ya ba sunga halle adu ga amu khayeng la o khansi la o na matam ju tho ga sumai to je apoi patient jing da awa ba me am le ultrasound CT scan ka kari medicine lai doctor lai ki na si jo mapan da private da loi to re la ba sing khudong sa da ba sing ju loi wa han le mari lai na ba sing na miyeng changbi la Numitare ni chupna pangthokadaba 7 days classical salai school training program ngasi GD Bamgi Bauprada laiba People's Development Society PDS branch office ta hangdokre Thoramadu Usa International Limited Chandiamari Guwahati na sponsor tawduna PDS amasung Desbandhu Club Kasar Assam anina khutsam naduna pangthokibane Training program aduda nupi trainee tarana sarukyaki Matang size break ama lawzagi break matung da nupi macha amadi mama oibi singda ot naiba haibasi khunai ama mutnabagi machak ni haina oinamgi MLA L Radha Kishore na fungdoki bagi pau amadi Manipur amasung malimgi tongan bai pau sing puduna laksage impact news sumit yang taduna lebio Maba amokana taram nokjare bulletin nasigi makata ba pau miam da pizari Nupi macha amadi mama oibi nupi singbo ot naiba haibasi khunai asi mutnabagi machak amani haina Manipur Pollution Control Board ki chairman oiriba oinamgi MLA L Radha Kishore na fungdokre Bishnupur district ki kainau thongthak ta beti bachao beti padhao scheme gi makhada pangthokpa miyam gi khanna nei nabagi thoram da wafam asi fungdokhibani
थौरम अदुगा मरी लेनना कैनो ग्राम पंचायत ऑफिस तगी हौरगा कैनो कैथेल फाउबा मियामगी ओइबा खोंगचट अमसु चटखे एक्शन लोगो लोगदे बरी यंगसेबा मसी कनागिनो करिगिनो अखोइगी मरक्ता लेरंबा असोइबसिंग असे चुमथोक्तना अखोइगी मरक्ता लेरंबा छंजा थुंजा अखोइगी मरक्ता लेरंबा अचो ऑफिसर वीआईपी कल्चर से सेमथोक नतना अखोइ चखत पर सुया यारोया मसी सेमथोंगबगी तंजादि गवर्नमेंट सिन प्रजादा पिरे इम्फाल जिरीबाम नेशनल हाईवे दा इम्फाल दगी जिरीबाम तमना लाकपा गाड़ी सिंगदगी पोचै पुरकपगी पैसा पीदे हाइदुना नुंगबा दा लालहौबनी चिंगनबा मियोय खरना पोचै मांगहन ताखनबगी मायोक तंगसी जिरीबाम इमा कैथेल दा कैथेल फम्बी नुपी सिंगना वाकत मिफम फमख्रे वाकत मिफम अदुगा जिरी इमा कैथेल चौखत थौरांग लुपकी जनरल सेक्रेटरी एन खुमन लेमना पाउमी सिंगदा हाइखिबदा मनामा सिंग पोचै योंदुना हिंजरिबा पोटफम फम्बी सिंगदा असिगुंबा लालहौलुफ खरा न नुंगबादा पैसा पीदे हाइदुना पोचै मांगहनबा थुगाइबा असि अथोबा मतमदा तोपियु अथोबा मतमदा असिगुंबा थौवंग असि मणिपुर गी लेंगांग ना मित्येंग चंगबियु हाइखि इंसान नपी खक्ता जोलगा दुम हिंगबनी अदुदा करी करी पार्टी नरा टैक्स बुरा अमा अनीदा लुपा सामा लिसिंग नि बसे एको हिंगबा ngamdre अदुगी मी मयाम अदु तौदनबा खरा येंगबिरो हाइबसे एखोय मी मयाम पाम्बा खक्तने नुपी मयाम सि पाम्बा मखाइ से पोजोम बंगाक्तने इंसान नपी दगे हिंगरगा जोलगा हिंगबा ngakतने एखोय मणिपुर लेंगांगना लुआंग संगबम द लैबा लिबरल कॉलेज की ओजा तरेट अमदी मिनिस्ट्रियल स्टाफ तरुक पुन्ना ओजा तरा हुमदोय ट्रांसफर तौखिबगी थवंगबु स्टूडेंट्स यूनियन 2018-19 लिबरल कॉलेज लुआंग संगबम न चिरोलमदा यामना कन्ना यानिंगदबा फोन तोरकले लोइनना लेंगा की ऑर्डर असी मरी लेनबा अथॉरिटी ना अथोब मतमदा कक्पिनबसु चिरोलसना मखातारी जिरीबाम डिस्ट्रिक्ट खुदोंग थीबा नंगलबा नुपी सिंगबु मतेंग पीनबा वन स्टॉप सेंटर अमा हांगतोख्रे सेंटर अदु डिस्ट्रिक्ट अदुगी चिंगडोंग लेकाइदा लेबा डीसी ऑफिस कॉम्प्लेक्स की जिला परिषद ब्लॉक दा डीसी एम राजकुमार ना हांगतोखी MACR Child Rights Award 2019 की दमाग इम्फाल टाइम्स की एडिटर रिंकू खुमुकचम इम्फाल वेस्ट डिस्ट्रिक्ट की चाइल्ड वेलफेयर कमेटी की चेयरपर्सन थियाम राजकिशोर नार्कोटिक्स एंड अफेयर्स ऑफ बॉर्डर्स नाव मणिपुर की एडिशनल SP थौनाउजम ब्रिंदा MPS अमदी JDO जॉन ट्री थौबाल की अरामबम अनिल कुमार चेंजेबल हाइना Manipur Alliance for Child Rights MACR की चिरोलमना हाइरी लोइनना हाइरीबा अवार्ड असि लाखलिबा सेप्टेम्बर 19 दा चिंगमेरोंग दा लेबा TRI दा पांगथोकदोरिबा तरासुबा चिल्ड्रन कल्चरल मीट 2019 की थोरमदा येंथोकदबनी हाइना चिरोलसना मखातारी मालेमगी ओइना होंगलक्लिबा अहिंग असादगी कलहौरसी हाइना पाउजेल पुबा महाइरोय सिंगी लमसांग कोंगचट अमा नॉर्थ ईस्ट स्टूडेंट्स ऑर्गेनाइजेशन के सेक्रेटरी जनरल सिनाम प्रकाश न लमथाख्रे खोंगचरसी फ्राइडे फॉर फ्यूचर कैंपेन की मखादंगा सिदगी हौरगा हफ्ता अमा चुपना चथगदबा ग्लोबल वीक फॉर फ्यूचर पालन के सरुक अमा ओइना पांगथोकपने खोंगचरसी यूथ्स फोरम फॉर प्रोटेक्शन ऑफ ह्यूमन राइट्स सोशल यूथ प्रोग्रेसिव ऑर्गेनाइजेशन यूथ्स एक्शन कमिटी फॉर प्रोटेक्शन ऑफ इंडिजिनस पीपल Young People for Social Reform अमसुंग खांगबोक डेवलपमेंट एंड स्टूडेंट्स यूनियन न पुन्ना खुदसमनदुना पांगथोकपने थांगवेबंथाव ग्राउंड की लमथा की बखोंगचट अदु खोयाथोंग लंबीदा लाक्तुना मिनुथोंग फावरगा हता लंबीदा लाक्लबा मतुंग पैलेस कंपाउंड लेबा लमयानबा संगलेन द थोंगलबा मतुंग मफम अदुदा इंखलक्लिबा नहा सिंगी ओइबा मिफम अमसु पांगथोखे ngasi खोंगचट अदुदा सरुक याखिबा YFPHR की सेक्रेटरी टी सदिस कांतना कैंपेन असगी सरुक अमा ओइना चथकिबा खोंगचट असगी मरुइबा खोलाउदी मणिपुर स्टेट एक्शन Plan on Climate Change 2013 mapung phana chana lu haina lenga ki pukning chingsin bani haiki lengak na chingda uwa kaktanaba khak laubagi mahutta tampakta lediba achoba brick field singda u sizinabagi mahutta electric na mahut silhanba amadi chawkhatpagi mingda lambi pakthokpada uwa paktakna na kakthatpa thingba amadi wahan thok laitaba dam kaya sajanba thingbana ainga sa honglakliba asidagi kharada oirabasu kanba ngamgani haiki
Langana amadi miyamna the sing the ukatale katang high the demand side handa hanba hadi maruina brick fencing the su mama mai thari but is electric brick maker on top of the policy aduga Manipur state action plan on climate change sisu phajana implement tohan biu aduga akoigi developmental project ming da lambi pakthok pada takatan uwa myam kakthatpa aduga dam kana daba dam asoba myam sajalla kanda ising manungda low sing adagidi uwa myam thumjal halakanda akoigi masigumba pot asina hena climate change da mating pangbra haina akoina naha akoina ujai aduna government na siguma development project pakhalakpa kanda su phajana impact assessment lokhatla kanda pangthok janingi aduga Manipur state action plan on climate change 2013 ju phajana implement tawani Nakalam Romda Malim Gioina Inga Sada Chowna Honglukliba Asidagi Kananabagi Wakalolda Malim Sinbatungna Jatana Rakliba Friday for Future campaign ki Sarukama Oina Climate Strike Hainaming Tonba Wakat Mipam Amangasi Lamdamasigi Inkalakliba Naha Singna Chatakre Reinventing Earth Nasinduna Singjamai Chinga Makadalaiba Lesem Lon Maruf Community Holder Chatakiba Mipam Aduda Sarugyakiba Ishika Raskumarina Climate change ki matang da tha sige kun mathoi amadi kun humdoi da pangthokado riba UN summit asida mifam asina safu kharata oirabasu piba ngamgani haibagi wakhalol da mifam asi phambani malim gi oina honglakliba aying asagi phibam asidagi kharada oirabasu kanba ngamnana balengakna long term policy sem haudrabadi tungda akaiba kaya lakani nakalam ramda green mission Manipur campaign gi makhada Paktak nana uchar thabagi khungthang asigi mingda mapalamgi EDM seshakpi DJ sodagi cancer siliba asina phazaraba policy asigi karamba khudolno haibadu lengang na miyamda khanghanbiu haina phongdoki Handak Manipur Green Mission gi makha tawduriba tree plantation gi mingda DJ soda kaubasina phazaraba policy asigi karamba part no haina hangachaningi miyamda khanghanbiu amadi akoigi hozik Manipur sida recycling plant amata lei tabagum tawi aduna recycling plant asi masing hengatnaba haijaningi aduga climate change ki oina mari leinana akanba law semdabagidamagda akoina appeal tawjai Sets of Light Koba Anoba Showroom among us Tangmiban Lorungpure Lekaida Manipur Legislative Assembly gi Speaker Yumnam Khemchanna hangtokre ngasi hangtokliba showroom asida tongan ba design ki light sing phanglagani Assam Rifles na lady basi Miyam Gini matam chupagi oina Miyam gi damak laikhigani haina Assam Rifles ki Director General Lieutenant General Sukhdev Sangwan na phongdorakli wafamasi ngasi headquarter IZAR South na Sindra Khuman Lampak Sports Complex ta leiba Bal Bhavan da pangthokiba Assam Rifles ex-servicemen rally gi thoram da phongdokibane Sukhdev Sangwan na makhatara duna hai Karigumba imung singda sportsmen amadi sana khonabada thawai yawba leirabadi manak nakpa air unit singda chatuna pau phawbiraga sinabiu haina phongdoki makhoibu air gi maikaidagi train tawbaga loinana recruitment da saruk yahanduna thabak pinanaba hotnagani haiki टैलेंट हंट कीजिए अपने गांव में जो स्पोर्ट्समैन है वो आसाम राइफल को दीजिए हम भर्ती करेंगे ट्रेन भी करेंगे इसके अलावा जो कोई आपके बच्चे हैं या आपके घर में आपके ग्रैंडसन ग्रैंड चिल्ड्रन हैं ग्रैंड डॉटर्स हैं उसको भी आप आसाम राइफल यूनिट में लाइए उनको ट्रेन करा के उनको भर्ती कराइए ये फैसिलिटीज़ आपके पास हैं क्योंकि आपके हर गांव के नज़दीक कोई ना कोई आसाम राइफल यूनिट है इसका फ़ायदा उठाइए ये हमारा मकसद है आपके साथ कनेक्ट रहने का एंड आई एम श्योर आप लोग इसके बारे में गौर करेंगे सपोर्ट करेंगे हमारे इनिशिएटिव्स को और कभी भी ये महसूस आप नहीं करेंगे कि आसाम राइफल आपका देखभाल नहीं करेंगे हम आपके साथ हैं आपके साथ थे और आगे भी रहेंगे हौजेक सानबगी पाव बिहार की दरभंगा सेप्टेम्बर 19 कुनमापन फाउबा पांगथोकदोरिबा एस जोन बॉल बैडमिंटन चैंपियनशिप 2019 दा सरुक यारुगदबा मणिपुर टीम की नुपा सानारोय सिंह खनबा लोइख्रे ngasi singjamai chinga makhada leiba model club luangpokpa lampakta ball badminton association manipur gi president amadi vice president na saruk yaduna manipur team gi nupa sanaroi sing adu khankhibani Humfumari Suba Sir Churachan Singh KCSI CBE Memorial League Kam Knockout Kang Tournament ki Taramathur Suba League ta Yai School Kangkhut Team A Mai Pakre
ngasi bisumthong oinam lerakta leiba iraima kangkhut ki kangsang da sanakiba kang tournament asada yai school kangkhut team A na yamna lakchana iraima kangkhut bisumbu panzil kunithoi da maithiba pibangamki Manipur Kang Association ki meeting makhada teka kangkhut bisumna sinduna bisumthong oinam lekai gi iraima kangsangi sanglen oinam lekai da Chatharakliba Kang tournament asigi hayeng sanaba leiraroi tha asigi kunithoi da taranithoi suba league match sanaragani Himachal Pradesh ta lakliba October mari dagi tara fawba chathagadoriba mari rak suba senior men's national boxing championship ta Manipur state ki mahut sinduna saruk yagadaba sanaroi sing Kannanabagi trial selection lakliba September 19 da pangthoklagani akupa marol gi damak sagol bandalaiba Manipur Amateur Boxing Association gi office tagi khanglaba yagani haina mabagi cherolamana khanghalakli Kuntra taruk suba district level inter club amadi state open ranking table tennis championship ngasi sumakhatana chathari ngasi sanakiba sub junior boys ki ahanba quarter final da Imphal East ki RK Narmana Thobal ki KSA Sanathoibu set ahum anida ani suba quarter final dana Imphal East ki Siddharth Thiamna Thobal ki L champion bu set mari amada aduga ahum suba quarter final da Imphal West ki M Kolmanna Thobal ki L Lamjing babu set mari ahum da maithiba pibangamki Chatharakliba table tennis championship asigi ngasi sanakiba junior girls ki ahanba quarter final da Thobal ki M Dipana Thobal ki H Yaifabibo set mari anida aduga anisuba quarter final dana Imphal West ki E Nikitana Thobalgi AK Roshni bu set mari sinoda maithiba pikhe Manipur Table Tennis Association ki meeting makhada District Table Tennis Association Imphal West no sinduna thangwai bandalaiba Thau Sports Complex ki indoor stadium da chatharagliba championship asida Thobal dagi sanaroi kuntra Imphal East dagi sanaroi kuntaruk Imphal West dagi sanaroi kunmari Kakching dagi sanaroi taramathoi MPSC dagi sanaroi mari amadi AZ dagi sanaroi ani yauna punna sanaroi chamana sarukyari hayeng championship asigi makhataba match sing sanaragani State level boxing championship ngasi su Khuman Lampak Sports Complex ki boxing arena da makhataba bout sing sanari championship asida Manipur gi tongan ba mafam sing dagi lakpa unit taramari dagi nupi sanaroi chamaga mari amadi nupa sanaroi chamaga marfudra humdoina sarukyari Chatharakliba boxing championship asigi ngasi sanakiba junior boys ki 60 kg gi semi final da Ziribam ki S Pikana Imphal East ki N Nitanbu maithiba pikhi Championship asigi ngasi sanakiba junior boys ki 52 kg gi ahanba semi final da Kakching gi K Kishanna Senapati gi K Kiran bu aduga junior boys ki 50 kg gi ahanba semi final da Imphal West ki P Jackson na Senapati gi M Nganthoiba bu maithiba pibangam kibaga loinana junior boys 54 kg gi ahanba semi final da Chandel gi Loya Singh Komna Bisnupur gi RK Ranabir Sanabu maithiba pibangam ki Chatharakliba boxing championship asigi ngasi sanakiba elite women's ki 54 kg gi ahanba semi final da Imphal East ki KH Samyam Banuna Imphal West ki TH Ozibala maithiba pibangam kibaga loinana elite women's 64 kg gi ahanba semi final da Kangpokpi gi Sonia Bomzana Ukrul gi Mayuri CS bu maithiba pikhe hayeng Chatharakliba boxing championship asigi makhataba bout sing sanaragani Numin manga ni chumna chathagadaba national gi thakta pangthokpa thangta gi lamda oza oiriba singi training program ama pangthokpa haukhre ngasi thangta Federation of India gi mityang makhada huela long thangta association Manipur na sinduna Khuman Lampak Sports Complex ki multipurpose indoor hall da pangthokpa haukiba coaching aduda thangta gi lamda oza oiriba sing asigi training program asigi haudokpagi achamba thoram aduda Sai NERC gi director Francis Marvin Thangta Federation of India ki Technical Chairman Y. Prem Kumar, Sai NERC ki Deputy Director Lian Min, Amade State Thangta Awardee Sintakpurel KH Dhablona Sargyake.
Khelo India Ministry of Youth Affairs and Sports Government of India ge senthang makhada pangthokliba training asidai India ge tongan state singdigi lakpa nupa amadi nupi coach chamaga ahumna saruk yabaga loinana official loina mioi marina saruk yari. Manipur Startup Conclave 2019 Pangthokre Chief Minister Nungthombam Birena MyGov Manipur Project Hogdokre Lupa Koti Kayagi Senpam Entrepreneur Singda Yentokre. Thokaning Dabat Hogdok Singda Lekidraba Singiloi Nabi Singda Commerce and Industry Department ki Maikidagi Training Piragani Missy Asid Chenava Singh Houses Power Terak Pidan Labida Minister Biswazit Nan Nunangwa Hogdokre. Manipur gi ikam thokki basida center gi maike de gi mateng panglagani lisingani kun gi January faw gi manung da Manipur da FCI gi mapung phaba regional office ma hanglagani haina CAF and PD gi union minister Ramvilas Paswan na phongdokre. Chayola machumna chatharakpa seva saptaha campaign nga solution kre isagi oizaba sel khaki khallaga party yawna akaiba lakpani haina Rajya Sabha gi MP KSS Bhavanandana phongdorake. Imphal Ziri Lambi gi Nungbada Lalhobani Chingnaba Singna Pochai Manghan Takhanbagi Mayokta Zidibam Ima Kaithelda Wakat Mefam Chathakre. Amasong Global Week for Future Palan gi Sarugamo Oina Honglakliba Aying Asadaki Kalhaurasi Haiba Paujel Puba Mahire Singilam Sang Khongchat among us Imphal da Chathakre.